Kuki terrorist sing na mai tharam bada natana mi phajin khi nongmai su kap selaki haina village authority na phongdor khrei sina kai thai khul da kuki lan hobo sing na yumai thaba nongmai kapa ma sung mi pha bagi thabak sa tharakpada pen da ba phongdok paga loinana government na misam khonja sing bu ngak se na ba kolai pai ba kuki lan hobo sing da ge ngak thok na ba khudak ta thabak lokalo haina sina kai thai village authority na takselak le sina kai thai village authority ki chairman rongsung Polisis na phongdorapda ngarang numit jungba adwaida khulai paiba kuki gi kangbu ama laklaga khunja aseng awong sibo matam khara phajilaga thamkhe aduga kingsan moiba kauba ama buna labukta chatpagi lambida nomai kapselakhe rungsung na hai ngahak lerba matung anakpada leiba kuki khul amadagi mi khara laklaga sina kai thege umangi saruk ama mai tharambagi paktakna na mai chalakhe mai chalakwa adu atai umangi saruk sing yoksilakadra haina pakhanarabasu lalhobusing aduna kari torokadage kibada